Augustbani Imphal, Wahengbam Rajesh na pau pajari, Ahanbada Marueba pau. Irai numita Ahanbatang ki bot Tadanagadoriba Manipur Parliamentary seat anigi bot komagi matam ayeng nungtil loire. Imphal jiribam lambida kulai paiba singna attack satarapada driver amasore gari kayamarum amangata tokre. Miyamna mi paibadigi mangjaw na thaw leisindana ba sarkar na appeal torakli. Security force na tongan mafam singdagi bom gi masak yauna yamlaba khujukulai sing phagatle. Angang singi asapot cotton candy da haksang sokadaba rodamin B yawa thengnabadagi Manipur thingjankre amasung Mikhal gi model code of conduct chanabadagi rajniti dol amadi mirep singna wakat chani hena thangalakpagi manungda chama humbu mapan tabak lokhatkre. Lagliba irai numita ahanba tangkaki bot Tadanagadoriba Manipur Parliamentary seat anigi bot komagi matam ayeng nungtil loire. Ahanba tangkakta inner Manipur Parliamentary gi Bidhan Sabha Kendra Kuntrantui amasung outer gi Kendra Taramanga da bot Tadanagani. Bot ayu pung taretigi nungtil pung mari phawba Tadanagani. Manipur da hawjik thokliba irang asina maram oidina rajniti dol sing amadi mirep singna phongna bot khomdrabasu social media camera meeting na singba pangthoknari. BJP lusingba Amit Shah ngarang Imphal laktuna BJP mirep kidamak bot khomlamki. Tangkak astai inner da mirep taruk amasung outer da mirep marina lamba taunari. Indian National Congress ki mirep oriba Amukhomba Bimol akoijangi phiral singkapagi thorong asi kaisam thongda leba mahaki yumda pangthokre. Raiji gi CEO na thokiba cherol amada hai Inner Manipur Parliamentary Constituency gi oina punna polling station lising ama chamri supna mari hangdokani. Masigi manungda lanjenari ba voter singi oina hangdokpa akhanaba polling station marfu manga yauri. Mikhal asigi damak apunba model polling station sama taranipan hangtokani masigi manungda marpudra mathoidi nupi ngakna mathok toba polling station oigani person with disability ngakna mathok togodaba polling station mari yauri. Thawbal Jila da Mikhal gi sem saba thabak punamak loire Mikhal asida Thawbal Jila gi Inner Manipur Parliamentary Constituency gi Assembly segment ahum amasung Outer Manipur Parliamentary Constituency gi manung chenna leiba Bidhan Sabha Kendra ahum punna segment taru ki polling station sani nifuni pan bot thadanagani. Anisuba tangkakda thasigi kuntrokda bot thadagadoriba Outer Manipur Bidhan Sabha seat ki manung chenna Ukhrul Jila gi Chingai amasung Ukhrul Bidhan Sabha Kendra da leiriba hal oirabasing amasung haksangi pibam mimanadaba mioising postal ballot ki kuthangda bot thadanari masigi matangda paudam ama. Ukhrul district the polling officials sing na kun da chatlaka yumthong da changduna eligible absentee voters in the category of senior citizen AVSC amasung absentee voters in the category of physically disabled AVPT singbo postal ballot ki khutong da electoral franchise ning da tawhalli. Lok Sabha election da ahanba waina paikhatba vote from home facilities sina senior citizen amasung differently abled persons singi electoral franchise manghandaba sina democracy ki arthamon na thokhan ki. Ukhrul district da assembly segment anile 44 Ukhrul amasung 45 Chengai assembly segment anisida AVSC 408 le amasung AVPT 11 le. Akashvani Imphal ki paukitamak Ukhrul rage sorting shimre. Churachandpur Jila gi Henglep subdivision da Mikhal gi mathok togodaba polling personnel sing ngasidegi chatpa hawkre makhoi bungasi Tuibong Peace Ground dagi Churachandpur District Election Officer Darun Kumar na lamthaki. Bisnupur Jila gi oina polling personnel sing gi aroiba round gi training program ngasi pangthokre loinana Mikhal la siznagadoriba EVM amasung BVPAT Lokthoknaba lakliba sakolsen numiki ayuk pung tarukta jila asigi kendra taruk amasung akhanaba polling station singi oina mini secretariat complex ta laiba strong room sing hangdoklagani hairi. Central Bureau of Communication Imphal gi Director Ingam Pamena hairi lakadurbe Lok Sabha Mikhal asi miyamna isagi togdaba yadraba thogdangni khanna bot thadabiu. Kendra gi Information amasung Broadcasting Mantraloy gi makhada laiba CBC Regional Office Imphal na sinduna Systematic Voter Education and Electoral Participation sweep ki matang ngasi wangkai yonglan lerekta laiba CBC Regional Office ki auditorium da pangthokiba thoramda Shri Ingam Pamena hai Raija sida hojik oiba phibam asida miyamna bot thadabagi maru oiba sing adu ningtina khanganbagi tangai padaba lei. Bot thadaba haibasi sangbidhana piba miyamgi hakni isagi bot thadabagi adhikar asi ningtina season aduna apaba mirep khalonaba honaba tangai pade.
Manipur Youth League na aikoigi anoba langon gi board haina mingthonba poster amadi mass awareness campaign gi saruk ama oina ngasi tongan mafam singda mifam pangthokre nongada leima popam moirang lamkhai wangu kainok thongkhana singba mafam singda leaflet amadi booklet yen thokpaga loinana lakliba lok sabha mikhalda voter singna niyom chumna amadi sel lawdana vote thadana bagi matangda campaign chathaki Akashbani Imphal leptana sandokliba thoram honglakliba aingasagi khalda Manipur gi 13 suba tangkakta Manipur da honglakliba aingasagi khalna loktak pata piba chaitheng haiba thoram ama hayeng ayuk pung 3 Akashbani Imphal da sandokani thoram asi YouTube channel Akashbani Imphal su live streaming tawgani pawgi maraktana break ama Inner Manipur Parliamentary Constituency da BJP ki mirap oiriba Sri Thongnawjam Basanta Kumar na ahanbada packet ki khanjariba thabak sing kharadang panjarabada iramda Manipur da shanti amadi tangdu laitaba purakna bahana jagani center da gi phan lauthaduna relief camp ta lairiba awawa tarba miyam gi yum sabiduna hanagi punsi da hanjin hanana bahana jagani thabak phangdriba naharol singidamak center da gi phan lauthaduna senthok lambi lahinnana ba amadi scheme kaya puraktuna thabak pinana bahana jagani minority singidamak center dagi scheme kaya puraktuna makhoi gi hingbagi thak wangkhat hanna bahana jagani maramaduna praja miyam galoina na chaminariba political background amadi administrative experience leiraba amasung thabak khudingmak mapung phana pangthok pangamgadoba Sri Thongnawjam Basanta Kumar Singha gi serial number 2 thambal yak markada adongi maman yamluba vote pinabinaba noluk chari Tabiriba pawasi Akashbani Imphal digini Imphal jiriba National Highway gi Toksem Police Station gi manung chanba Tolen Kulmaya gi kai mai da kulai paiba sina ambush toropada mioi ama aso open nangle gari kaya amang ata thokle thobok thopam adu jiribam dagi kilometer yang khairom lapna leba mafam amadani aikoi gi tamenglong pawmi ringbang kamain hai National Highway 37 asida nomada tangai fadal changma polam sing pusilaliba gari singda ambush torokpa aduda petrol tanker mari amasung LPG bullet tanker ama akai toi thokki Thogdok adura soklaba oil tanker gi driver adu nungba PIC da first aid piraba matung khongsang helipad gi helicopter na Imphal tamna pukre mahak Imphal gi hospital amada hojik layengli Thogdok thokraba matung da mafam adwai da leba khulsing da security force na thiumbagi thabak chathaki adumainamak hojik phawbagi oina mipa mipun gi paw leite Imphal jiribam lambi da khulai paiba singna petrol tanker yauna gari singda attack satharkaba matung miyamna petrol amasung diesel fanglaroi haina mipai nabadigi petrol pa mamang da queue sangna leppa thengnare masiga mari lenana Raiji gi Consumer Affairs Food and Public Distribution gi Director Robertson Asem hai Raiji sigi oina petrol amasung diesel gi stock marang kaina leiri hojik oiba phibam asda miyamna petrol amasung diesel fanglaroi haina mipai badagi pam singi mamang da queue sang lepagi thabak asi tawbiganu Thaugi awatpa leiroi mahang hai petrol pump khudimang nasu mahuksagum thong hangduna miyamda thau phanganaba thabak lokot kadabani Imphal jiribam National Highway da ngasi kulai paiba singna nongmai kapsinduan driver amabu soon kiba amadi gari kaya amangata thon kibagi thogdok adubu Joint Tribe Students Association Jemi Students Organization Rongmai Naga Students Organization Liangmai Naga Katimai Ruangbi amadi Federation of Civil Society Organization Manipurna kanna yaningdaba phongdorakli Imphal Turel gi Kyamgai amasung Basikong Paunaba lambi gi mathakta sariba thong sathok sasinda ahongba khara leiragani PWD Bridge Division Manipur gi Executive Engineer na thokpa cherolaman hai thong asigi pibam phattabana mal puba gari sing lanthok ansin tawba khudaktagi thingle Security gi apunba kangbu amana ngasi ayuk Bisnupur jila gi Irengbam maning laikai amadi Aigezang village anigi tainaba area da thihumbagi thabak chathabada bom yauna kulai kyamarum phagat pangam kre Police ki paun hai kuju kulai sing adu bora khaw ahumda haptuna thamlambani pharaba kulai sing gi manungda magazine ga loina carbine ama magazine ga loina pistol ani flare pistol ama kilogram ama hena lumba IED ama pokhai driba 21 mm gi mortar shell ahum 51 mm gi mortar shell ama detonator yaudaba hand grenade mari 7.62 mm gi rong nomai maru yankhai manga carbine maru yankhai toi walkie talkie ani na sing bai yauri Amaromda security force na Sugnu police station gi manung chanba utong popi kullati humbagi thabak chathakre maduda countrymet pistol ama hand grenade manga walkie talkie set ama phagat pangam ki
Hills and Valley Relief Demand Committee na ingkumja lisingani tara mapanda thokiba ikanga mari lenana sarkar na pithoktuna leiriba relief assistant athuma matamda pithokpinaba dabi tauri cherolamada committee asin hai rajya sarkar na inglisingani tara mapan ikang thokle haina laukthokraba matung haujik phawba thadoktuna leiriba sempham athuma matamda thadoktuna laumi singi awaba khrada oirabaju koknaba sarkar gi pungning chingchilakli. Children with Special Needs CWSN Khangdoktuna masaga sanaba aids and appliances pinabagidabak nomagi oiba medical assessment camp amangasi Johnston Higher Secondary School Imphal da pangthokre. Zonal Education Officer John 1 Imphal West ki cherolaman hai Imphal West jilagi manungda leiba sahi ahumdagi taranipan phawgi manungda leiba CWSN angangsing out of school children school da ming chandriba amadi laik tamba tokraba angangsing da masi khudong chaba piri. Ideal Teachers Training Academy Sajiwagi Faculty Development Program amasung VET for 6th Semester School Internship ngasi college asigi multipurpose hall da hawdokre. Training program asi sahi asigi July kulum dhoi bawa chathagani. Paugi marak thana break ama. NABH Phanglaba AOI Babina Specialty Hospital asida Medical Surgical Radiation Oncology Nuclear Medicine Laying Bagi Khudong Chaba Vizari State asida ahanba oina thyroid cancer gi iodine therapy haubaga loinana cancer khangdoknaba PET CT scan leiraba hospital ni CMHT PMJY card paiba amasung government employees singisu laying bada khudong chaba Vizari Dr. Singna tumor board phamduna anaba singi laying da chawna mating pangli akupa marol gi damak AOI Babina Specialty Hospital Sajiva Jail Road Khabaisoi Imphal East Tanabiu Akasbani Imphal gi pau tabiri Angangsingna pamna chanariba achapot cotton candy da haksang da soningai oiba rhodamin B yawa thengnabadagi raijagi haksil bibagna achapot makhal asi raija se saba amadi saba thingkre Raija Sarkar gi Food Safety Commissioner su oiriba Chief Secretary Dr. Binit Joshi na thopa cherol amagi matungina kaithel da paksana yonariba asat pot cotton candy gi sample lokotuna food testing laboratory da thaduna test tobada asapot asida miyangi haksil da sokpa yaba rhodamin B yawa thengnabani miyangi haksil da sol kadaba kaya adugi yenglaga hariba asapot makhal asi ngasidegi hauraga sahi ama yonba thingle Election Commission hari Lok Sabha Mikhal gi Model Code of Conduct hek chanabadigi tongan ba rajniti dol sing amadi mirep singna wakat chani hena thangalaki wakat sing adugi manungda case sama humpumapandi thabak lokhatkre Mikhal gi Model Code of Conduct Lok Sabha Mikhal hek laukthokpadigi March 13 gi chanaba haurakibani Commission hai wakat sing adugi manungda BJP gi yankai matoi Congress ki yankai mapan amadi atai rajniti dol singi wakat marphudra laki Commission hai rajniti dol singa Model Code of Conduct ngak satpa adu thagatningai ni handaki mikhal asda nupi singi ijat sokpa yaba wafam singi matangda commissiona akanaba thabak lokhatli Anji Cultural Academy linkakibagi kunmangarak suba mapok kumon Imphal East ki kongboda leba academy asida pangthokre thauramada Sangit Natak Academy Nai Delhi gi tengbang galunena chatharakpa numit mangani khulang isai gi training program su loisin ki CYLC singa mathakta chathariba manga suwa sangai trophy veteran football championship gi ngasi gi match ta LFC na IEBSA bu panjil ani amada amasung UVSA na MBFC bu panjil ani amada thoiki Aroibada Maroiba Pau. Irai Numita Anba Tangaki boat had Nagadoriba Manipur parliamentary seat Anigi boat Komagi Matam Hayen Nungtil Loire. Imphal Jiribam Lambida Kulai Pibasing attack Satarapada driver Amasole, Gari Kayamro Amangata Tokle. Security force na tongan mamapam singdagi bom gi masak yauna yamlaba kujukulai sing phagatle angang singi achapot cotton candy da haksang sokadaba rhodamin B yawa thengnabadagi Manipur thingchingre amasung Mikhal gi Model Code of Conduct hek chanabadagi rajniti dol sing amadi mirep singna wakat chani hena thangalapagi manungda chama humpu mapan thabak lokotkre pau loijare